Image PAODAM miyeng tabiri basimbo surbalana kurumjari nasi maruiba pau pijari. Popi thabagi mayokta punna lepminarasi haina wasak ominakre. Sanaro singi numit pangthok nakre. Thaugi mamal hingat pagi mayokta wakat nifamkre. Loinana Prime Minister Narendra Modi na Puducherry ta tongan ba project kaya sangakre. Pamucha khaina pijari. Chief Minister N. Biren High Crab Popi Thaba Sing Yan Tataga Ayo Eva Karishu Kana Banate Tungi Miro Sing Kalhona Bani Wafamasi Nasi Bega Chandra Open Air Theatre da Mitailipun Sanakonung Sinduna All Communities for a Blitz Against Illegal Poppy Plantation Gate Havamda Chief Minister na Fundo Kibani CM na Makata Radana Poppy Pambi Yantat Kibada Awaba Mayok na Riba Kuding Maki Awaba Suk Hangda Banate Adubu Masi Yandaba Yadaba Nate Poppy Pambi Thaba Singi Hingnabagidamak Lengakna Budget Paisa Haptuna Lade Center Su Mating Bibinaba Haizaragani Community ke Luching Basing na Poppy Tharaga Hingliba Mioishing Kangat Piraga Mari Lena Badishi Sing Datana Biro Haiki Ngasigi Thoramduda Lengakna Paikaliba War on Drugs na Miam Puna Mating Pangbaga na illegal oina Poppy Thabagi Mayokda Puna Lepminarasi Haina Miam Wasak Lominaki Thoramadu Lamdam Sida Kundariba Tongan ba community Kuntraumdogi Luching Basing Manipur Police ki DGP District Singi TC Amasung SP Sing Saruk Yaki Bagaloina Atay official Kayasu Saruk Yaki Hari Manipur Dangasi Telen Lairaba Sanaro Kaya Putorak Liba Asi Lamdam Sida Lairiba Tongan ba clubs Amadi organization Kayagi Katopagi Mapalnani Club Amadi organization kaya na kathokpana mangjal thadana hotnabadagi talent lairaba sanaroi kaya puthokpadagi ngasidi Manipur asi sanabagi lamda malemda masak mangal thokpa state ama ohenbire sanaroi singidamakta yenglaga lampak amadi pukri phullaga community hall sajinba leprasi haina Chief Minister N. Birena phongdokre ngasi sanaroi singi numit thoramasi Manipur Sarkargi Department of Youth Affairs and Sports na sinduna Khumalampaki Main Stadium da pangthoki Tharamasi Englishing Machamapan Marifutara Mapan ki February Taramari dagi kunmanga fauba Manipur na yumbu oiduna pangthokiba mga subat National Games ta Manipur na gold medal nifumapan silver kunmari bronze medal kuntramapan lawkibaga loinana games asida point chamri marifunipan panglaga Raja Balendra Singh Trophy ki mapu oikiba numitpu ningsingba oina pangthokibani ngasigi thoramadu chief guest oina saruk yakiba Chief Minister N. Birena makata na phongdokibadi BJP na luchingba sarkar asina Manipur gi lengak sasan gi thabak tawba horokpaga international amadi national ki thakta sanaroi singbu yokanaba hotnai adubu makoi punamak loinamak thabak pibadi ngambadi nate sanaroi singna kathokpana mang thaduna sanaduna state ki damakta michat puraklaba matamda hanna fawba yengbidana laiba kaya yawi asigumba chahi humpu suraba yumda pothaduna lairaba sanaroi singda sarkarna pension pinaba thabak paikhatle haiki Friendship Sporting Club Kakching Foxpat Lekai Sinduna ngasi club asida kunitho suba sanaroi singi numit amadi taruk suba Children's Personality Development Function English ngani kumathoi pangthokre thormadu da Kakching Municipal Council gi Ward number 4 gi ex councillor P Sanahal Devina Chief Guest Social Worker N Ibomcha Singhana function gi President Ward Development Committee Kakching Municipal Council gi ex member P Baby Devina Guest of Honor oina saruk yaki Thoramduda angang sing na makoi gi haising basing utkibaga loinana FSC na konba area da leiba sanaroi kun khangatuna kudol pot piduna pungning tawatki Sanaroi singi numit ngasi Social Cultural Educational and Sport Development Organization CS2 Hairo Kaithelna senduna pangthokre ngasi pangthokiba Sanaroi singi numit asiga mari lainana L Premjit Pradhan nominee Hairo Patu Gram Panchayat KH Sarat President CS2 Hairo KH Inaw Meitei General Secretary UFO Champrathong Branch N Ongbi Ranibala Laima Proprietor MS Purnima Enterprises na thawamapusing oina saruk yaki
Sanaroising numit ki thorom aduda CS2 Hairo ki president ki S Saratna club asigi kho player singda uniform jenthoki loina na apunba Manipur huyen lalong loop wangkhai thangjam laikai ayang paligi national state amadi nauna tamkhalakliba sanaroising na mitei khoigi inat sajel kangon thang hainaba amadi thauri chingbi lamding khuman them laikai nupi loop amadi Hairo partu kaithal salam lairak nupi sing anigi masana singsu ngasigi saruk yariba miyamda utki Thorom loisilakpada CS2 Hairokna mamangda pangthoktuna lakpa thabak thorom sing amadi nauna pangthokadaba thabak singsu president na paudamki Manipur gi media da aki akhangi thabak chatharakpa lepa laitri thasigi haukiba tang 16 gi numidang wairam pung 3 makairom tabada landam se danukti gi phongba pauche puknafamda bom langsilambagi thawung chatharaba matung masigi makha chatharakpa oina pauche asi tha 3 puthoktanaba Sakhangdaba loop amana kehalakle thawdo sege mari lainana ngasi All Manipur Working Journalists Union amju amadi Editors Guild Manipur EGM gi apunba emergency meeting ama pangthoktuna warep kaya lawkhre ngasi lawkhiba warep sing adudi amju amasung EGM na mayam punamakta thamkhiba wafam gi wangmada Pongnafamda bom langsin batana tha 3 pauche phongdana ba hairakpa asi amju amasung EGM na akanba mawungda kandem tawi ngasi Pongnafam pauche puthokidabagi matangda amju amasung EGM na Pongnafamda hanglubada tha 3 pauche phongbada atingba thamlakle haibasi khangkibani amju amasung EGM na kanagumba paumi natraga pauche media da maral siba natraga hakthengna action lokatringaida yaningdaba lairagadi action lokatbagi mahutta amju amasung EGM da khangan biraknaba mangjongna miyamda khangan kraba warep adu ngasi amuka hana reaffirm tawba Pongnafamda sirakleba maralgi matangda amju EGM da hayeng ayuk pung 3 dagi paraga pung 9 manungda macha khaina loop asigi official email gi khuthangda khangalakadabani Pongnafamna thengnariba awaba sigi yengnaga hayengdagi pauche amadi electronic media gi paumishingna sintha leptuna protest tawba Pongnafam amasung Manipur gi media singna thengnariba awaba sigi matangda lamdam sigi civil society organization CSO singda mateng pangbinaba haijaba Pongnafamda bong langsinlambagi matangda Manipur lengaki maikaidagi maraleba miyoi athuba matamda fabinaba amju amadi EGM na haijakibadu numit 10 shuraba fawba Phabang amdaba asi laibak thibani athuba matamda maralaiba miyoi fabinaba amukhana taksinba pung 9 gi matam piriba sigi manungda Pongnafamda siriba maralgi chapchaba warol phongdoktrabadi sirakliba maral adu yumfam yaudabani haina lawgani haiba warep yauri Social Researcher Sarto Tondon Komna Haikre Central Scheme gi Utilization Certificate Government na pikhat pangamdre masina maram oiraga paisa thadok pangamdre wafamasi ngasi nungtel press club da pamusinga unabada phongdokibani mahakna makha taruna state ki department kunthra nipan gi utilization certificate piba ngamdri certificate pikhat taba masing lising mga chanipan kunthra mapani apun basen famna lupa karor lising nipan chama marifutara mapan dasmi ani karor gi senfam thadoktree English ani tara ta UC pikhataba masing lising ahum chami marifuni thoini apun basen famna lupa karor lising ahum chatre yang kai taruk dasmi taruk sono koror pikhatlamdre English ani tara nipan dana UC lising mari chatru humbutara taruk pikhatana lairi English ani tara amasung tara nipan ani gi khenaba si UC lising amachama marifutara mari gi khenaba lairi masida CM amasung finance minister na kupna yingsin bachangi hairi Kaitang important oi bache transparency se ne abako transparency se sigi lairik yingba matamda kaya ude karigno haiba matamda sida in haike especially the chief minister and all the cabinet haiba tare cabinet mayam aduga head department mayam se sigi se transparency ama oinabagi damakta ama akoi amukhanba ama changya bako Communist Party of India Manipur State Council na senduna ngasi Irawat Babun Imphal gi complex ta thau gi mamal hengalakpagi mayokta yaningda phongdoktuna wakan fam phamkre wakan fam adu da CPI Manipur State Council gi State Secretary L Sotin Kumar National Executive Member Dr M Nara State gi Assistant Secretary M Joy Kumar Secretariat Member RK Amusana All Manipur Nupi Marup ki President M Sakhina Chingba luchingba kayana saru yaki
ꯃꯤꯐꯝꯗꯨꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯁꯣꯇꯤꯡ ꯀꯨꯃꯥꯔꯅ ꯊꯥꯎꯒꯤ ꯃꯃꯜ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯄ ꯑꯃꯔꯣꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯇ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯟꯕ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯁꯤꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯣꯛꯇꯔ ꯑꯦꯝ ꯅꯔꯦꯟꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯣꯔꯄꯣꯔꯦꯠ ꯍꯥꯎꯁꯀꯤ ꯀꯥꯟꯅꯕ ꯈꯟꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯕ ꯂꯩꯉꯥꯛꯅꯤ꯫ ꯊꯥꯎꯗ ꯂꯧꯔꯤꯕ ꯇꯦꯛꯁ ꯈꯛꯇꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯤ ꯍꯤꯡꯕ ꯉꯝꯂꯒꯗ꯭ꯔꯥ? ꯀꯣꯔꯄꯣꯔꯦꯠ ꯍꯥꯎꯁꯇ ꯂꯧꯕ ꯇꯦꯛꯁ ꯀꯔꯣꯔ ꯂꯥꯈ ꯀꯣꯛꯊꯣꯛꯄ ꯉꯝꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯗ ꯊꯥꯎꯒꯤ ꯃꯃꯜ ꯍꯟꯊꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯄꯤꯑꯥꯏꯅ ꯃꯥꯁ ꯐ꯭ꯔꯟꯠ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯚꯤꯛꯇꯣꯔꯤꯌꯥ ꯌꯦꯡꯈꯣꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯣ.ꯁꯤ. ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟ ꯃꯈꯥꯗ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯤꯑꯣꯏ 2ꯗꯒꯤ ꯀꯥꯅꯤ ꯀꯦꯖꯤ 3 ꯔꯣꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯆꯣꯆꯣꯡ ꯍꯥꯎꯀꯤꯞ ꯆꯍꯤ 94, ꯋꯥꯏꯋꯣꯞ ꯂꯤꯠ ꯍꯥꯎꯀꯤꯞ ꯁꯦꯔꯧ ꯂꯝꯈꯥꯏ ꯑꯃꯗꯤ ꯁꯦꯕꯣꯏ ꯍꯥꯎꯀꯤꯞ ꯆꯍꯤ 19, ꯁꯟ ꯑꯣꯐ ꯊꯥꯡꯄꯨ ꯍꯥꯎꯀꯤꯞ ꯁꯦꯔꯧ ꯂꯝꯈꯥꯏ ꯗꯒꯤꯅꯤ꯫ ꯃꯈꯣꯏ 2 ꯑꯉꯧꯕ ꯃꯆꯨꯒꯤ ꯀ꯭ꯔꯦꯇꯥ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ 6110ꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯇꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁ ꯑꯅꯤꯅ ꯆꯠꯊꯔꯛꯄ ꯗ꯭ꯔꯥꯏꯚꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯉꯥꯔꯤ ꯒꯂꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯨꯀꯥꯟꯁꯤꯡꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯐꯥꯒꯠꯂꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯒꯣꯜ ꯗꯝꯄꯤꯡ ꯁꯥꯏꯠꯇ ꯗꯤꯁꯄꯣꯖ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯑꯣꯐꯤꯁꯥꯔ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯈꯥꯕ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯐꯥꯒꯠꯂꯤꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯨꯋꯤꯡ ꯑꯣꯏꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗꯗꯤ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯀꯗꯕ ꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯗꯅꯕ ꯑꯄꯤꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯚꯃꯦꯟꯠꯅꯤ꯫ ꯃꯈꯥ ꯇꯥꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯥꯒꯠꯄꯒꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯏꯟꯅ ꯃꯁꯤ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯣꯡ ꯔꯨꯝ ꯂꯩꯇꯕ꯫ ꯑꯗꯨꯅ ꯃꯁꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯊꯝꯖꯤꯜꯂꯒ ꯊꯪꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯍꯦꯜ ꯍꯖꯥꯔ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯝ ꯑꯣꯕꯖꯦꯛꯇꯤ ꯊꯤꯡꯈ꯭ꯔꯕ ꯄꯣꯠ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯃꯥꯡꯍꯟꯕꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁꯇꯤ ꯃꯈꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯃꯤꯕꯗꯨꯒꯤ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯐ ꯗꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣই ꯑꯦꯛꯁꯟ ꯂꯧꯖꯒꯅꯤ꯫ ꯇꯔꯨꯅꯤ ꯐꯤꯂꯝꯁ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯔꯦꯃꯤꯅ ꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯏꯔꯥꯜ ꯑꯃꯅ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯃ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯃꯦꯁꯀꯤ ꯌꯨꯝꯗ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯚꯤꯖꯤꯠ ꯁꯣꯔꯥꯝꯒꯤ ꯁ꯭ꯇꯣꯔꯤꯅꯤ꯫ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯃꯦꯁ ꯑꯃꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯤꯁꯤꯀꯥꯟꯇꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯁꯨꯙꯤꯔ ꯀꯥꯡꯖꯝꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯃꯦꯁꯅ ꯍꯥꯏꯈꯤꯕꯗ ꯐꯤꯂꯝ ꯑꯃꯗ ꯂꯩꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯠ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥ-ꯏꯁꯥꯒꯤ ꯃꯇꯝ ꯉꯥꯛꯅ ꯆꯠꯂꯕꯗ ꯐꯤꯂꯝ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯑꯥꯔꯇꯤꯁꯠꯁꯤꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯨꯔꯖ, ꯁꯣꯃꯥ ꯗꯦꯕꯤꯇꯥ, ꯑꯔꯨꯟ ꯌꯨꯝꯅꯥꯝ, ꯅꯤꯁꯤꯀꯥꯟꯇ, ꯖयꯕꯤꯗ꯭ꯌꯥ, ꯂꯤꯟꯊꯣꯏ, ꯃꯙꯨꯕꯂꯥ ꯊꯧꯗꯥꯝ, ꯂꯂꯤꯇꯥꯕꯤ, ꯔꯇꯟꯂꯥꯏꯅꯆꯤꯡꯕ ꯃꯔꯨ ꯑꯣꯏꯕ ꯃꯃꯤ-ꯏꯔꯣꯏꯁꯤꯡ ꯑꯣꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯂꯝꯒꯤ ꯁꯥ-ꯎꯆꯦꯛ ꯐꯥꯗꯨꯅ ꯍꯥꯠꯇꯨꯅ ꯀꯩꯊꯦꯜꯁꯤꯡꯗ ꯌꯣꯟꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯂꯦ꯫ ꯂꯝꯒꯤ ꯁꯥ-ꯎꯆꯦꯛ ꯐꯥꯕ ꯍꯥꯠꯄ ꯑꯁꯤ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯠ 1972ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯤꯌꯥꯝꯗ ꯂꯝꯒꯤ ꯁꯥ-ꯎꯆꯦꯛ ꯐꯥꯗꯨꯅ ꯍꯥꯠꯇꯨꯅ ꯀꯔꯕꯥꯔ ꯇꯧꯗꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯛꯆꯤꯡ ꯀꯦꯡꯉꯨ ꯌꯨꯔꯤꯡꯂꯥ IASꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯦꯛꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯔꯕꯗꯤ ꯁꯦꯛꯁꯟ 51 ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯠ 1972ꯒꯤ ꯃꯈꯥꯗ ꯗꯟꯗꯤ ꯐꯪꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯏꯟꯗꯤꯌꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯊꯥ 6 ꯑꯃꯒ ꯑꯃꯨꯛ ꯃꯈꯥ ꯁꯥꯡꯊꯅ ꯆꯠꯅꯕ ꯈꯨꯠꯌꯦꯛ ꯄꯤꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯅꯥꯀꯜ ꯑꯍꯨꯝꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡ ꯑꯃꯗ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯉꯥꯛꯇꯨꯅ ꯊꯝꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ 38 ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯄꯤꯌꯨꯁ ꯒꯣꯌꯥꯜ,
Joint Secretary North-East Ministry of Home Affairs amasung Manipur lengaki oina H Gyan Prakash Special Secretary Home na khujek piki KNO gi mihut oina KNO KNA gi Defense Secretary Thongse Haukep na khujek piki UPF ki oina UPF ki makhada laiba luptaru ki miyoi sing na khujek piki makhoi sing adudi TL Jacob Haukep United Kuki Liberation Front UKLF Aaron Kipzen Kuki National Front KNF Sangha Mar People's Convention SPC, Henkola Dongel Kuki Revolutionary Front KRF, Ketios Jumi Revolutionary Army ZRA, Amasung, Kamkhanpu Jau Defense Volunteer ZDB na Kujek Piki. Manipur State Sumang Lela Council na Sumang Kumagi Lila Roy Tourism Ragit Kumar RK Mitay Sangai Thambal Khong Sabal Lekai Imphal East Laibana Ikang Kangaudana Laikidabada State ki thakta Sadanza Lekatuna Awawa Fongdopagi Thoram Pangthokre Thoram Aduda PH Gunachandra Sarma Lifetime President Manipur State Sumang Lela Council M Purnima Silaima President Manipur State Sumang Lela Council Padma Shri Ware Panabana President Member Singh Oina Saruyaki Loinana Manipur State Sumang Lela Council gi Lifetime Secretary Saugrapam Hemantana Thoram Adugi Taramna Opagi Warol Thamki Sumang Lela Council ke Vice President Jiten Kumar Naurem, Senior Artist Laisham Tomba Bin Laden Sabasu Saruyaki. Thoromaduda Sumang Lela Council ke General Secretary Yumnam Nela Chandra na haikibada Sumang Lela gidama kathok piramba singna laikidraba matamda state ke thakta ikai khumnaba utpa haibase Sumang Lela kannaba ihau sagatpa council asigi calendar thoram amani loinana khunai ase kannaba thodang singi manungda Lela kannaba ihau asesu amani haibada haimanba thokloi haiki Laikidraba Tourism Ragit Kumar Maitena Peacemaker Artist Association da matam sangna yawramlaba matung Mami Artist Association da yawramkibani mahakna yawramba lila singi manungda sana laibak nachom Artist Association da chingnunggi tamna Peacemaker Artist Association gi lila tamphayai da thambok saba haina khangnaki ingel ginini panba inama nakong ani suhan biganu Mami Artist Association da khongunangi bangsina aroiba oiki Street vendor gi wafam mamangi lengakna Supreme Court ki order na thaiduna namsinduna aranba maikaida thambiram babu BJP lengak laklabanina achumba Supreme Court ki wayel chana handuna chana ba mafam yenglaga street vendor problem lotion biro haina Street vendor gi association maikaida gi phongdorak lingasi press club ta pangmisinga unabada street vendor gi association ama oiriba city development committee ki secretary SS Rajendra Makataraduna Arapadagi Chana Thaknaba Thapam Oiriba Mafamasida Karino Kangdaba Sagal Liba Asi Kudak the Lepiu Pochai Thapam Hana Chanaba Mafamda Simbiko Haina Fundora Pagaluina Mafamasida Jafat Tarangi Tabak Pakalakba Tarabasuk Mafamasiga Sagon Aduna Laklaba Ima Ivel Dukan Family Basing Amadi Association Ga Tanabira Muhaina Fundorali Temporary Market Mafam Marang Kangdana Atuba Matamda Sazalai Bakarino Kangdaba Mafam Marang Kangdaba Todok Ase Atuba Matamda Lepio Street Vendor Gi Atuba Matamda Warriors and PPO Haina Manipur Gomengi Mafam da Haijeri Prime Minister Narendra Modi na tungan ba project kaya Puducherry da Sangakre Amadi Nauna Sagadaba project kaya gina Urip Uyung Tamkraba project sing adudi Karaikal District Amasung Medical College Fawbagi NH 445 ki for Learning Sagarmala Scheme gi makhada sagadaba minor poni aduga sangakhiba singna Blood Center Jawaharlal Institute of Postgraduate Medical Education and Research Puducherry Los Peta Laiba Famung Chama Laiba Girls Hostel Amadi Heritage Mari Building ni PM Modi na haikibada Puducherry asi munirisi scholars amadi saireng basingi yumni loinana Mahakavi Sarvamaniya Bharati amasung Sri Aurobindo Gumbas Ming Chatlaba Revolutionary Singesuk Mafamni Puducherry gi miyamna tungan ba lol ngangi amadi tungan ba lining laison chatli adum oinamak amata oina lay Puducherry gi miyam ase haithoi singthoi amadi lamdam ase yamna fajaba mafamni Puducherry gi chakwa thorang khuding magda mahagi government na support pigani haina wafamsu PM Modi na phongdoki Assam Assembly ki pangthokadaba mikhal ga mari lainana state asida yamna toina lakliba Union Home Minister Amit Shah na Nagaon District ta pangthokpa miyamgi meeting amada
wa ngangbada haikibada hana himsana sokhalamlaba lamdam asi haujikti hope and economic growth amada khumang choksilakli West Bengal amadi Tamil Nadu ga loinana April May da pangthokadabai assembly mikhalda Assam da government pairiba BJP na amukhana lengak pangamnanaba kana hotnari BJP government na Assam bo ichau thokhanba naronda miyoi changhalakdaba amadi hingsa thoktraba lamdam ama ohelabani Northeast region asi India gi growth engine ama oina semgalakli haiki Sanabagi pau Lotus Club Hianglam Mayai Lekai Kaching District ki lakadawriba March tang amada pangthokadawriba club asigi mapok numit tharongga mari lainana club asina sindna chahi tarahumdogi makhada leiba nupa macha singi oiba ahanba 7-man aside knockout tournament ama ngasidagi club asigi sanabungda hawdokre apunba team 19 na saruk yaduna Sathagadawriba tournament asigi ngasi hawdopagi tharomda national amadi international awardee Dr. Huidrom Jitena athuba mitung Lotus Club Hianglam Makale Kaigi President Jumnam Indra Kumana Thoromapu Loinana Hianglam Gram Panchayat ki ex Pradhan Elangbam Rajen 5/9 Hianglam Gram Panchayat ki member Laimapokpam Priyo Kumar amadi Sedo Hianglam ki President Elangbam Bormani na akhanaba mitung sing oina saruyaki Tournament asigi ngasi sanakiba ahanba hawdopagi match da Chris King Langmaidong amadi KSL 2 Waikong anina lamba tongnaki match aduda Chris King Langmaidong na KSL 2 Waikong bu Pandal Marida maitiba pikre Chatliba tha February ki tang 19 dagi hauraga chatharakliba Yenhomi Masana Kang Tournament 2021 ge aroiba final match ngasi sanaduna tournament asigi winner Dhruvatara Wabagaina oikre numit nipani chopna chatharakhiba Kang Tournament asi Kaching District Task Force na sinduna pangthokibani ngasi final match da Dhruvatara Wabagai amadi Maramba Hianglam ani na sanakibada Dhruvatara Wabagaina Maramba bu Panjal 19 da maitiba pituna winner oikibani Winner oiraba team da organizing committee gi maike dagi sel oina lupa lising ahum amadi runners up da lupa lising ani gi manap ki ngasi gi thoramda Wabagai Jila Parishad ki M Jayant Kumar Kaching District Task Force ki convener M Manishur Khuman amasung Manipur Kang Association gi President M Jadumani na athuba mithung lensing oiki ningthau palingai Manipur da leiramba masana sengi manungda Kang asisu amani masibu sengat papambagi damak tournament asi Kaching District Task Force na pangthokpani Sanaroi Singbo pukning thagat piduna mapung fahan kibada mateng panglak pakuding makpo Task Force asigi convener M Manishur Khumana thagat pafungdorakli aroibada maroiba pau mohana pijari Popi thabagi mayokta punna lepminarasi haina wasak ominakre Sanaroi Singi numit pangthoknakre Thaugi mamal hingatpagi mayokta wakatni phamkre Loinana Prime Minister Narendra Modi na Puducherry ta tongan-tongan ba project kaya sangakre Ngasigidamagta di paudam matang asida loijare miyeng tabiri basingbo amukana kurumjari